Manipuri Wari Pambi Channel na tabiriba pumnamakpo amuha na taramno oksari ngasisu mayamgi ngaihak pothananabagidamata haiduna anauba Manipuri horror story amakak puduna laksari. Horror story asigi maming Mapok Amada. Horror story asigi writer Laisram Arun. Haujik taminarasi mayamgi ngaihak pothananabagidamak puduna laksari ba anauba horror story Mapok Amada. Kiran amasung mahaki mama ado makoigi khungang aduda mahaki nupi Sundarina ukai takle haina mayamna chibon ngangnei. Kiran amasung mahaki mama lakpa matamda kuladugi khara machin chatpa miyoi amana handak chahidi mahi marong ningthijana marik chumgadauri karigino hairabada mama masado fajana ukai taklabanina lebak to fajana mapon tare aduna pambi singna yamna ningthina hawa ngamlani sini. Kiran loina tai mayamna sibon ngang libado mangondani haiba sukhangi adubu mahaki nupi Sundarida mahana kupakna fawba setlauna thaba ngamde. Sundarini kaino sak fajabi Sundarini mahaki mathaudi keba mauba asi khaktani isa fataba chawba ngaiba iwa fataba siba ngaiba adubu kiran yofamdadi isa fataba chawba ngaiba itu fataba siba ngaiba haibado adumak thoi suruni nomluni hanjilakani aduga mahaki nupigi miwa maisa amuk khangani. Makoigi yomaduda sel thokpa paisa pusilaklebase Kiran amasung Kirangi apokpi ahal oirabi mama aduni. Ahal oirabi mama adubu migi yumda angang senhan ba amadi waisit lamseng taunanabagidamag thai aduga Kiranna anakpa adwaida surut sabagi factory amada thabak yawi. Makoina pusilakpa sel khara aduni mahaki nupi Sundarina ngairiba. Ahal oirabi Kirangi mama hanubi aduna masunupa sahi ani mukta ngairibado nong mata chaning tana famduna langnaduna sanajaba ngamde. Mamong nupi Sundarigi isawada tagadawogi saruk migida thabak sudun lairubana hena fai khanaba ngakni. Asum thowo haiduna nongma factory da Kiranado thabak subada soikhiduna mahakki khutado injinna sapkhibada khujengda teklamni. Usina khuttekpagi anaba adubudi factory adugi mapuna layeng bikre asangba sel khudingmak puthoktuna adubu makhata ana Kiran thabak subada pangal thoktre. Factory adugi mapu aduna mahakpu factory adugi sinmi ama oina thabak tawbado pamlaktre aduna atopa thabak yengnanabagidamak factory adudagi mahakki pifam thokpa khusumal pithoklaga tanthoraklamni. Kiran makhut namado narabanina kai thabak tawduna mahak seltan gadage haibado khanmada gyan mamlami. Mahaki nupi Sundarigi sau hena sauba hengalaklamni ising asabado mangai. Kirando nongmagi sura nomlaga khara yumduda sel pusilaklamado lepkhibadagi makoigi imung ado hanadagi hena isau langlaklamni. Sundarigi isau taduna laibado Kiran khangwa ngamlaktre. Mamaga o khongna kapminaramni nahan mukki mapokta kari pap tawrabano haiduna. Kirana tatana haijai mahaki nupi Sundarida kullasina naba hek pharakpadagidi makhanagum thabak tawduna sel hena thoknanaba thabak tawgani. Mahaki khutado fadri fawadi aigi mahut sinduna nangna laikaigi tawiyaba subiyaba khara surucho haiduna mahaki nupida hairubabu mahakpu sade haibata mangai. Sundarina mamit aduda khudombina thinduna nganglakliba. Ahingdo fana thengkhre misik mirau khol amata tadraba matamni Sundaridi mahakki pikliba machanupa chahi ani mukta ngaibado konduna tumli nakhokli nungaina. Kirandi pukningda mawon khalli mahak hingduna laibagi kanadraba misak amani haina khalaklamni. Ai laitrabada nangna kanada khudombi thinduna ngangadage nangi saulangpham kanada oigadage yengu khanduna mak ahing aduda yamna lona tuminna yum adudagi thoraklamni. Fana yamna sangna wakhalado mawon khaladuna nupa thoktaba manna mamitagi mapi sinthana sorok lamjaw aduda angaubugum lakli. Mamaida
ꯑꯆꯧꯕ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤ, "ꯀꯤꯔꯟ ꯂꯥꯛꯂꯣ, ꯂꯥꯛꯂꯣ" ꯍꯥꯏꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈꯤꯗꯨꯅ ꯆꯥꯎꯔꯕ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯦ꯫ ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯇꯨꯔꯦꯟꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯎꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ, "ꯅꯪ ꯑꯩ ꯂꯩꯇ꯭ꯔꯕꯗ ꯀꯌꯥꯃꯨꯛ ꯋꯥꯕꯒꯦ? ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯑꯗꯣ ꯁꯣꯛꯂꯅꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯅꯪꯁꯨ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯂꯅꯤꯗꯣ꯫ ꯅꯪꯒꯤ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯀꯤꯔꯟ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯀꯤꯔꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯤ ꯍꯣꯟꯕꯁꯤꯡꯅ ꯎꯔꯛꯇꯨꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯃꯃꯩꯊꯪꯗ ꯀꯤꯔꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯎꯔꯒ ꯁꯨꯟꯗꯔꯤꯅ ꯀꯣꯟꯗꯨꯅ ꯀꯞꯄꯗꯣ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯁꯤꯊ ꯋꯥꯟꯊ ꯀꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯟꯗꯔꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯆꯥꯛꯄꯗꯤ ꯂꯥꯏꯔꯗꯅ "ꯐꯔꯦꯗ" ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯃꯇꯧ ꯎꯕ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯈꯜꯂꯨꯔꯒꯗꯤ ꯇꯔꯥꯔꯛ ꯍꯟꯅ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯇꯨꯔꯦꯟ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯦꯟꯈ꯭ꯔꯔꯣꯏ ꯈꯜꯂꯤ꯫ ꯀꯤꯔꯟ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯁꯨꯟꯗꯔꯤꯁꯨ ꯐꯝꯖꯥ ꯆꯥꯕꯗꯤ ꯌꯥꯔꯛꯇꯕꯅꯤꯅ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯐꯤꯁ ꯀꯥꯕꯗꯒꯤ ꯍꯦꯟꯅ ꯅꯥꯟꯅ ꯆꯠꯂꯤ꯫ ꯁꯨꯟꯗꯔꯤꯅ ꯋꯥꯗꯅ ꯁꯦꯟ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯔꯥꯝꯗꯥꯁ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯜ ꯈꯔ ꯄꯨꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯑꯣꯏꯅ ꯁꯤꯡꯂꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯅ ꯁꯨꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯔꯥꯝꯗꯥꯁꯇ ꯁꯨꯟꯗꯔꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯝꯗꯥꯁꯅ ꯁꯨꯟꯗꯔꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯀꯂꯛꯄ ꯑꯃ ꯐꯥꯎꯈꯤꯗꯨꯅ ꯔꯥꯝꯗꯥꯁꯅ ꯁꯨꯟꯗꯔꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯟꯗꯔꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ ꯀꯤꯔꯟꯒꯤ ꯊꯋꯥꯏꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯀꯤꯔꯟꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯤ꯫ ꯔꯥꯝꯗꯥꯁꯁꯨ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯏꯟꯁꯤꯟꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯀ ꯁꯨꯟꯗꯔꯤꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯔꯥꯝꯗꯥꯁꯇ ꯃꯆꯥꯁꯤꯡꯅ "ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ" ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯅ ꯉꯥꯡ ꯁꯛꯄ ꯍꯧꯔꯛꯄꯗ ꯔꯥꯝꯗꯥꯁꯅ ꯁꯨꯟꯗꯔꯤ ꯄꯨꯔꯒ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯔꯥꯝꯗꯥꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯌꯦꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯈꯔ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯟꯗꯔꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯍꯔꯒꯤ ꯂꯝ ꯑꯃꯗ ꯂꯅꯥꯏ ꯚꯔꯥ ꯍꯨꯟꯕ ꯌꯨꯝ ꯑꯃ ꯂꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯤ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯔꯥꯝꯗꯥꯁꯄꯨ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯨꯟꯗꯔꯤꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯆꯍꯤ 2ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯃꯅꯦꯝꯕꯣꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯤꯔꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯁꯦꯟꯅꯔꯤ꯫ ꯑꯍꯤꯡꯕ ꯃꯤꯑꯣꯏꯕ ꯑꯃꯒ ꯁꯤꯔꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯃꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯞꯅꯕꯒꯦ ꯍꯥꯏꯕꯗꯣ ꯀꯤꯔꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯟꯗꯔꯤꯗ ꯃꯍꯥꯛꯅ ꯀꯌా ꯑꯃ ꯂꯥꯎꯏ, ꯆꯩ, ꯉꯥꯡꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯂꯥꯎꯔꯤꯕ
ngang sakliba mayam ado kanamatanasu tabide. Khara lairagadi Sundarido mabukta Ramdas ki macha ama yaure. Mapok amada mahaki nupi oirambagi aduk mahangna senajaruba pamuruba kambanjaba kalaksaba faururagasu Sundari amadi Ramdas ki kumai mayam adu yenglinglaktaduna mamai thangdadi kiran karimata upai laitana maki thawaido thawai mirel singi ningthaugi manakta laklamni. Thawai mirel gi ningthau aduna kiran gi thawai da hangaklami hayo nahak tayong panda lairingai da nahak ki nupi da karimata su tawba ngamkhide. Nanggi nupi na hairiba makai oliba makai nupa ama oina nangna adum jaki. Nahak nupa thoktaba mioi ama oiki. Khallu haujik aina nanggi mapok amada thawai ado pire khallasi nang kari tawgani. Laining thau asiba thawai mirel singi ningthau laining thau ibungo aihak tasengna adomna haibibado achumbani aigi mapok amada aina nupa thoktana aigi nupina hayu makai yakhi aina mahaku tathi tawoina tawwadi lairadana mana oina ai amadi apokbi imabu tathi tawoina tawki mahakki ningtamba sajatta aina karisu tawbu ngamkhide. Laining thau haujik aingonda mapok amagidamak thawai ado pinabirabadi aina mahakki garbanungda lairiba angang adugi thawai aduda chongchinduna mathangi mapok amada mahakku soidana laman khumgani hairaklami. Thawai mirel singi ningthau laining thau aduna fare nanggi ningba thungjaro nangna hairiba khudingmak ado thabak oina pangthokpa ngamjaruro haina bor piraklabada kirangi thawai aduna harauduna Sundarigi manak tamna laklamni. Adudagi tha tarukki naupuduna lairiba Sundarigi pibuknungda lairiba angang adugi thawai oina kirangi thawai aduna chongchinkre. Kirangi thawai aduna Sundarigi garbanungda hek chongchinkibadagidi Sundari mahausaga manadaba awaba kaya mayoknaba horaklamni. Tha taret suba matamda Sundarigi mabukado ka hena sauthoraklamni. Mahaki mapuroiba Ramdas nadi angang ado faibok oiramgadra haina singnai. Sundari ado wabagi khang lakpa ngamdre yaragadi angang ado operation tawduna lauthokrasi mangankrasi haina fawba mahaki mapuroiba Ramdas ta hairaklamni. Adubu Ramdas na mado kaya yaninglamde doctor da satuna yengba matamdasu angang se mapung marai fana saure angang se tha sudana pokkadauri male haina yamna section na hajiktang nungaitaba laibaga hospital da hekta pukhalakna naba Ramdas ta kanna hairaklamni. Numito thasi numitni Sundari gi haksang na mahusagum yamna kanna otnaibado karimata tawde numitudi normal oina adum lai. Sundari do masado khara yangna pothaba phangbadda Sundari do yamna haraurami. Adubu thasi numitki ahing adugi numidang pung taranithoi chap chana taba maktada mahak puk yamna kanna yeglakhi ma khang mangamdana yeglakhi upai laitana mahakki mapuroiba Ramdas ta haujingmak angang se thorakadaw mali aduna hospital da channabagidamak gari amata faro o haina yamna kanna wana hairakhi. Ramdasu thenglaba thasigi ahing aduda upai laitana khangna sanaba aigi lamdam laikai sunate kanada hairugadawribano adubu lambida lakpa gari ama hek farage khanduna yumdagi thoraklamni. Ramdas na hek thokhibaga Sundari ado angang unare angang ado makok na hana thorakpagi mahutta makhong na hana thoraklamni. Sundari di waba henman khiduna masado wanthakrabani. Somdana lambida gari amata phangdraduna upai laitana Ramdas aduna mayumda hanjalakpa matamdadi mahaki nupi Sundari ado angang ado mahaki nakanda kaptuna lairamado thengnarami. Sundari di gyan tadana lairamni. Ramdas na farprap kitchen da sangkhiduna ising khara lauraga yanamuk laknanaba kanna laikannadi matawado uraga angang adudi fak nokli. Angang aduda amuk yeng Sundari da amuk yeng Ramdas di karino ngasigi matawasibo haina masado ipapakhalamni. Mathangi numitagidi Sundari na
macha kaubani na nungsiduna angang adubu mabuk inbiramni adubu kiran gi thawai sangduna oliba poklakliba angang aduna amuk mahaki yari aduna kanna siglakpada sundari ado khanglau laurami angang ado mabuk ingadawa kirakle sumna toina lauba amadi angang adugi mataw aduda kiba ama yausilagtuna sundari su angang aduda mabuk indre madugi mahutta mapuroiba Ramdasta sangom leiraknanaba hairami sangom ado thilaga khara pithaklamni adudagi angang aduna ayuk nungthilgi matamda adumak tumlaga lay numidang mayamna hek pothaningakpa tumninglakpa matam asida kaptuna ahing supa nongandre fawa makhoi anibo sungtum tumhalamde sundarigi mahugsagi isaulang ado amuk hanjilaklamni mahangna Ramdasta saiba horaklamni nahakkumba phataba amanam pokpa masarabu kayam phagani sini Ramdas nasu nahakkumbi mahahingsabi sakhenbi lindawi amara pokpa masarabu kayam phani haige haiduna makhoi ani khanaba toina ana chainaba horaklamni madubu uraga angang aduna thawai tana hek nokchei asumna wana tha amaromdi haukre ahing ningthina ngaina tumba chaba phanglaktabadagi haujikti sundari adusu mayang kangle aduga Ramdasu mahaksu yamna solle tha ama hek mapung kharakpa matam aduda angang adugi maya thindokpa horaklamni asumna yamna thuna numit marini mangani gi manungda angang adugi maya ado mapung kharaba amagum phajana haure masani haidunasu sundari nasu hakki mapuroiba Ramdas nasu angang adubu laubu kirakle maramdi angang aduna khajiktang hek sawbaga yamna thina mayana siklamni Ramdas ti sawbana su loirabani angang ado tren talida lona thamluraga tren lakpada takhai lurasi haina fawba hairabani ngasidi thasi numit amuk hanna lakle numit asidi mausagum makhoi yamna ingna sikna pothaba phangjai mausagum numit asidi sundari sumatam sangna ningthinungaina tumda sadaba amadi mahakki mapuroiba Ramdasu pothaba phanglaktabado yamna nungaina pothajari wedang pung baro chap chana tarku matam adudani ningaidana tumliba angang ado mit khangpang panglaklamni adudagi tapna hogatuna mahak kanthol adudagi kumtharaga saksang tana laklamni saksangda lairiba suri ado mahangna lamba phangdabadagi manakta lairiba siar ado angang aduna tapna singsenduna siar adugi mathakta leplaga suri ado paiduna mahakki mama mapa oiriba sundari amasung Ramdas ki manakta tuminna sangaklamni tanja ado sundarina mikap tholakpa tanja hektan chap charuduna mahakna nakalda yenglakpada angang ado lairamdre maduda ipa khana angang leite haiduna mapuroiba Ramdas ta hogdoklamni Ramdas makhoinina angang leitre haiba haiduna mit ado singboi singdaboi yenglakpada angang ado lairamdrabada kadaida laikhrage haiduna koithi thiba horaklamni koithi thiba yaba thibada phangrabada ipa khana mamai thangda Ramdasna makhoigi kangthol adugi makhada paktharaga yenglu matamda angang ado makhutta suri ama pairaga kangthol makha aduda lumduna leirambado hek urabada Ramdas khanglau lawi sundarina kaidaurage haiduna chensilaklaga yenglakpada mahaknasu angang aduna makhutta suri ama pairaga kangkha aduda tuminna leirambado urabada mahaksu masado pakhat poi kariboi parapra kangkha aduda changsin khiduna masado khutta pairaga chingthoraklami adadagi angang aduna makhutta pairiba suri aduna sundarigi pambom aduda thilaklamni maduda naman khraduna dari ado kamanung ado poilau lauduna chongduna leramni matang adumaktada tanja adumaktada Ramdasna angang adugi makhol ado pharaga suri ado mulamni aduga angang ado kangthol makhadagi singthoraklamni angang aduda khupangna set thaduna mase mira laira khangdre nakpu karamba hingsabana olapano haiduna thina cheiraklamni angang aduna sauna yenglamlaga chongsilakduna mahaki mapa Ramdas ki makhauri aduda maya aduna kanna siklamni
Ramdas laimai da long na hai thakre aduga haujik phawa angang adudi mahaki mangak sam aduda sikpa do leptri angang aduna kanna sikpa do henman khiduna Ramdas ki mangak samgi udong adudagi I mari mari kamthoraklamni matawada uwada sundari masado pakhatpa henman khiduna kanna amuktang lauramlaga adumak gyan mangduna wan thakre Ramdas makhong ado amuk anirak hanjin kauramlaga mahak mathwai thakre angang aduna tamna laklaga makhoigi chair nakanda tariba thang ado lauthoklaga amuk tapna mamagi manakta sangsilaklamni mama sundarira amuktang munna yenglaga handak mapokkidi nangna ima oirabasu nangase aigi nupini mapok amadadi nangna aibu haingai leitana lakna khrabasu mapok asidadi nangi nathakta laman khumnarabidamak laining thoi mirelgi laining thauna aibu thabiraklabani mathangi pap chendraba mupok amadai khoyani pokmina duna amuk hanna unakisi ko haina mapukningda khalladuna machinbal aduda tapna hairaduna pikliba angang aduna makutta pairiba suri aduna sundari gi mabukta thumna amuk anirak thilami sundari ado amuktang khanglaulauna mamit ado khangpang pangamlaga adumak laimaida ikheng lakta ona thoina thawai thakre adudagi angang aduna thang suri ado lapna langthokre aduga tapna makongna kafai thangduna laklaga makoigi ingkholgi kasinda lairiba luraba kuha adugi mathakta thauri aduda yanduna tapna kakhalaklamni kuha adugi mapanda leptuna mapok amada aihak pap cendraba amada amuk hanna pophanbiyu ko haina amuktang khutlon aduna taibangi mapuda haijaramlaga luraba kuha aduda songthakiduna angang adusu thawai thakre